Imphal Today-na matam-matamgi matung inna Hakshel-ga mari lainaba thauram kaya marum miyamgidamakta sandoktuna lakli. Ngasi maksu nupi oibisingi Hakshel-ga mari lainaba yamna maru oiba thauram amakak haibadi angang poklakpa matamda masa mau fanaba Mironbi Singna Chagadaba afaba Chinjak hairiba hiramasigi matangda miyamda Paodam zari. Mironbi nupina Machi Oiba Chinjak machal suna charabadi puknungda lairiba angang masa mau fai haibasi hanadagi khangnaraba wafamni adubu handakta pangthokhiba study amagi report matung inna nupina miro lamdaidagi hauna afaba chinjak chaba mathau tare hairi London School of Hygiene and Tropical Medicine gi scientist singna haiki miro lamdaida nupi singna Machi Oiba Chinjak machal suna chahaudrabadi tungda poklakadaba angangi jinda asoiba leirakpa yai maduna maram oiraga angang aduda punsi chupa loinaduna leigadaba mawongda amang ata kaya thokhalakpa yai Nature Communication Journal da fonglakkiba report amada scientist singna haiki nupi oibi singna miro lamdaidagi hauna Machi Oiba Chinjak machal suna chahaudrabadi tungda poklakadawriba angang adu diabetes mental disorder amadi Autism na chingba laina kaya narakpa yabagi risks wangna lay. Study da saruk yakiba nutritionist Andrew Prentice na haiki Mironbi nupi na chaba chinjak na puknung da layba angangi jinda ahongba kaya thokhalli. Mironba matamda mamagi ida yawba maru oiba micronutrient kharana maram oiraga angangi afaba jin semgatpada mateng pangi. Maru oina tongan-tonganba vitamin B makalsing amasung atay nutrient khara marang kaina chaba mathau tai hairi mironba matamda oiba mamagi body mass index BMI gi fibam nasu angangi jin fahanba natragana fathandabada mateng pangi Duke University gi Susan Murphy na haiki nupi na miro lamdaida chaba chinjak amasung hakchang arumba henba natraga hendabagi mawongna angangi jin fahanba natraga fahandabada maruoiba thodang lawi maram aduna miro lamdai haibasi nupi amasung tungda poklakadawriba angangi damaktadi yamna maruoiba matamni haina Duke University gi Susan Murphy amasung mahaki kangbuna fongdokhi amaromda The first 1000 days a crucial time for mother and child koba lairik amada Roger Tharona haiki nupi amana mirole hek thunglakpa mikuptagi paraga numit lising amaromdi machi oiba chinjak machal suna chabaga loinana akanba cheksin thorang lokhatpa mathau tai hairiba matam aduda matik chana cheksin thorang lokhat haudrabadi angangi masa mau fattabaga loinana mahai masing tambada sothai hairi World Health Organization WHO ki report amana haiki madudi malemgi oina masagi chahi manga sudriba angang million chama hubudra rom chaudam thibaga loinana loksing leiba watli masigi maruoiba maramdi mamana mirolamdaida machi oiba chinjak machal suna chadabaga loinana cheksin thorang lokhat haudabadagini Mirole hek khanglakpa mikuptagi paraga numit lising amaromdi mapung fana cheksin thorang lokhatpa mathau tai hairi amaromda Yale School of Medicine amasung Germany gi Max Planck Institute for Neurological Research ki report amana haiki madudi Mironbi nupi singna kanadaba chinjak ka hena chasinbagi mahut machi oiba chinjak machal suna chagadabani matam amada miyoibana lokshingi mangal fangdringeida mironbi nupi singbu mi anigi saruk pijagadabani khanduna kanadaba chinjakta henjinna pijabagi thawong chatharami hiramasigi matangda kupna thijalaba matungda researcher singna hai mironbi nupi singi damaktadi kanadaba chinjakta henjinna chasinbagi mahutta hanthaba changda machal suna chabaduni Boston Children's Hospital da New Balance Foundation Obesity Prevention Center gi Director oina leiba Dr. David Ludwig na haiki angang amagi punsida hakchangi arumba henbaga loinana ka henna noiba haibasi mama na miro lingaida chakiba chinjaki makha yamna poli
Mamang chahigi October-da Ludwig amasung mahaki kangbuna mama lising nifu amasung makoy-makoygi macha lising marifu tarada chathakiba study-gi report ama Cell Journal-da fonglakhi. Report aduna haiki mirolingayda ka henba maongda hakchanggi arumba hengalakpa nupi singna poklakpa angang tunggi punsida hakchanggi arumba helakpa yabagi risks wangna lay. Jinna maram oibaga fibam asi oihalakpasu yawi. Miyoibagi jindi hongdok hungzin tawba yadabanina yariba makai chaba thakpagi mong semdoktuna punsi mahing hongdoklaga mirolamdaida hakchanggi arumba helhandanaba hotnagadabani. Amaromda American Journal of Psychiatry da phonglakiba study amagi report haiki madudi Mironbi nupi singda matam chana colin yawba chinjak natraga food supplement pizaba tarabadi brain faba angang poglai kumjale singani tara humdoida University of Colorado ge psychiatrist Robert Friedman amasung mahaki kangbuna Mironbi nupi chamada colin vitamin B makhal ama yawba food supplement pijaduna changyeng tawbada wafamasi hanglakpani. Researchers singna Mironbi nupi singbu kanglup ani thokna khaidoklaga kanglup amada colin pizarami amasung atopa kanglup amada icham chamba placebo ama pizarami. Placebo haibasi yengbada chap manarabasu makhal amatagi matik maya yawdaba hidak manba potsakni. Matawa sumna Mironbi kanglup amabu ayukta colin milligram lising ahum chatruk amasung numidangdana milligram lising ani chatret pizarami. Atopa kangbu adudana icham chamba placebo pizarami. Changdamnaduna mirolingayda colin supplement chaba nupi singna poklakpa angang singi brain na mathau ningthina tawi haiba khanglakhi. Angang mirolingay matamda mama oibi singna machi oiba chinjak chabigadabani.